Inda ngorok ngona phana ningthina chawraba Elisa ama phrang phrang launa chongba ure. Mapa machagi maithong anido khangan ngan thorpogum tawi. Angang oiriba manigi machindagi khangawdana thorak I. Is phajare da sidia. Haurani ko pabo. Hey, tumi leyo. Tahoide, haheide ne he. Mapana chaihatli. Hidel da mi kumtharak pagum tauri haiduna yengthokkibada nauremgi mareng tholaba ahal ado makhoibu munna yengduna leirami aduga kauraki. Mani mapa! Mani mapa! Oh mani mapa! Tana tasinade mani mapana. Mahaka rasi thoina tinade. As nga ase lahogudu yi tauri oramgani. Adubu mayamna pinariba mamaldi khak piroine. Ina khule haiduna ne thak thak huloi. Ana sigi tawduna chahi chamani changadoriba. Adubu tattana koksilakpa aduda khumdaba yadraduna khumlai. Kari orbano khurabo. Kaya yamna pharabage. Ai amatta lehoge. Pakistan dagi nga laktabudagi ne. Irei asi uda yashinduna khange. Hakchang asisuna phasilaktre. Mani mapana matomda murum soli. Suroktagi Kwakthi phawba khunba nangnade karigi narei ado uda yasiloi adudagi di makha tana khumlai phadeda asi matangni o adubu ai le haurage ngasi di toklasi khura asi matang phaba sida maong chara roi yaroi da wa adu ubada nauremgi ahal ado makha taraktre masigi ahal asi thengnarabadi da yararoi Mapana murum solibadu tabada macha adusu hairei. Aisu onthona nungsikhidre. Nahan makhoigi tomalane aigonda phuraklibanine ne. Aisu angang adugi wa ado loisil haudre. Rahimuddin mapa machagi inda nga ama lakpada ubada mapana murum amukta taurui. Migidi yengudo. Lakpagane hekta phabani. Rahimuddin na nga ado hapchilaga kaurai. O ta chawbo kayam pharabage. Phadeda ama khaktangni adu oirasu mahuti hanjilledana ngarang di ai ahum khak phai mari da yole yolagabudi hoi paisa khara maphangani adubu yolaroi ichanupi sanare ado tha yam silakle sakchara amatang pijage haidokpagidi ikaiba jani yona ba lakna badana Elisa gi mahawbu kawsilakle ngasidi sarurage Mapa machana mayumda kakhalakpa matamda numit mangol maya yorakle. Machanupi khar chawbi